Image TV me tabiri singutang panorem na kurumjari loina ngasigi maroiba pau pijari. Security ki akan section thorang marakta India ki humudra ni palak suba ni khat namagi numit Manipur ki district singda pangthok na kre. Hayeng ayuk tagi Pung kun mari ki ana laiyenggi Thabak Lepkagadouri Sangsin-gadouri. Kunsuba Students Martyrdom Day 2024 thorum pangthokre. Loinana Jammu and Kashmir ki Assembly Mikal Takak ahum thongna pangthoknaba Election Commission of India na lauthokre. Hauzik mapung eba pau lobidasi Manipur da thokliba irang asina maram oiraga sahi anirom chawkhat thorangi thabak sing Tintaduna, Laiki Sing, Atumatamda, Mankanaba, Minister of the Emirates Sing, Wasak Long Minakre Haina, Simister Nong Tom Bidiana Fondo Cray. Wapam Si, Narang Manipur, Lengak, Sinduna, Hanba, Manipur Rifles, Pedet Ground, the Pangtokiba, India, Humdrani Palak Suba, Ninka Tambagi Numita, Simister na Fondo Kibani, Ninka Tambagi Numitka Marilena, Tom Bidiana, Levaka Sigima, Johungi Filan, Sinkat K. Marisuba, IRB Commandant Saklemba Rajkumarna. Pedet Commander Oiduna Mass Pass Contingent Kunga Tare na Piba Sarami Semester na okay. Maduda Uniform Contingent Tarag Manga School Mahiro Singi Contingent Taruk Amadi Band Contingent Taruk Yauke Tharmadugi Manungsana Manipur Police Ki Mioi Marida Union Home Minister Medal for Excellency in Police Training 2024 PK Makoi Singadudi MPT Sigi Ningombam Wagen Meitei Subedar Es Inausa Singh Haldar Gurumayum Rameshwar Sharma Rifleman Amadi Ramu Bahadur Thapa Rifleman Thom Aduda Wangal the Minister Nong Thompam Bidian Hai Manipura Hauzik Talk Liba Tangdu Leta Daba Todok Asi Lakshinduna Santi Purukniba Honaba Asi Aikoi Punamaki Itaudani Kanasi Aikoi Masel Amaga Hunabagi Mahutta Karam Nawarishin Puruk Sige Haina Paminaduna Kanaba Changi, Masida, Rasnitigi, Kurong Sava, Loba Man, but Tonkaya, Satrak Pasita, Wigano. My whole Lagi Lava, Lengakna, Sakang Lava tribe, Kuntraga, Marigi, Manipuni, Jati Amakatagi Nate, Lengakna, Sakang Lava Pur Kuntraga, Marigi, Madam Asida, Madam Masida, Tado, Wi-Fi, Paite, Mar, Simte, Paumai, Jarong, Maite, Anal, Maite Pangal, Mau, Maram Singba, Pajakha Purup Kaya Yauri, Manipur Si Purup Sing Asina Semba, Laikol Amani Hainasu, Chief Minister na Manipur Yapan Bagisaktam Su Sing Taki, Mahagna, Makatan Hai, Igi, Aigi Mingsatana Honaba, Amadi political Kudong Saba Lonaba, Agenda Sing Tadok Laga, Manipur Kanan Honaminasi, District Karadi, Kan Honabagi Santi Purup Namkre. Lemhoriba Irang Kara Lehoriba Sing Asisu Nakanda Insinba Amadi Singchep Thaba Yaudan Tamoi Sing the Tabak Dominarabadi Santi Poropa Soidan Gamgani Mashida Lingjen Manabatai Subedar Kelengi Hainabi Tadopatai Marebak Majati Yonbagi Hainabi Tadopatai Hainasu Simister na Fondoki Political agenda, Madhuri Laponi, Manipur is here, but as the Maleva Manipur said, Puna, no Sisana, Amatona, Taramba, Mayamba, Aluga, Manipur is the whole of the Lerakaba, Manipur Sakana, Sakalava, try is in Nausi. Puna, a job sana, or was a community. Whatever come say any Makagi, Makam's later, Mangi was a year, Sudaka, Hanagi Manipur, minus Sapsana, Sapper Gilamzenda, and the Malaysia, one of my Amsugi, Matin Pamulam, the way, Sotram later, whatever any, I could was a with the water. By Amasus, how video or what comes I may have one from there. So, District Administration Impal East na Sendula Humudang ni Palak Suba India ke Ningtam Numit Palan Thorum Impal East
DC complex ta ngarang pangthokre Imphal East ki deputy commissioner Kumantem Daina Devina thorom mapu oiduna India gi masu ahum gi firal singkatuna salami peki thorom aduda Imphal East district police ki SPK Megasandra Imphal East Jila Parishad amadi tongan ba DC ki staff sing saruk yaki thorom aduda tongan ba department singi staff sing amadi sanoi singda commendation certificate sing supi duna ikai khunaki District Administration Kaksing na susin do na humudang ni palak subat lebak asigi ning tamba numit ki thoram DC complex Kaksing da district asigi DC Rohit Anand IS na India ki matsu ahong ki firal singkhatuna Rashtriya salute amadi national anthem sakna pangthokre thoram ga thoba mithung oikiba DC Kaksing Rohit Anand na thoram mari lenana mahaki warol pe don hai Manipur thokliba irang asina yum kai mang tahan khiba sing gi mayum makai nauna sanana ba Manipur lengak na lauthok khiba gi matung ina district asida yum chamaga humbu manga sembat sagat pagi thabak kan sathari imung sing asigi myoy sing athubada mayumda halhalagani relief camp asida laibu sing na magi yum sing da hanba yanaba district administration ga tanabi amasong makhoi gi mangkraba yum sing nauna saba yanaba honaminasi hainasu phongdoki AK Transit MPS SDPO Spirit Commander Oiduna Civil Amadi Police ki Mass Pass Contingent Mathoy amasong cultural team singna saruk yaduna athoiba metung salami peki thorom saruk yakiba Mass Pass Contingent sing cultural team sing district asigi mathong masak khangba thabak pangthokpa employees sing amadi August 9 toida pangthokiba Triranga Yatra Marathon gi makok mathang tarba sing dasu sakhang se amadi mana sing su yenthoki thormadura district asigi police amadi civil gi makok thongba official kyasu saruk yaki Thawal district su secretary akan section Thawang loinana district administration Thawal sinduna India gi humudang ni palak suba Independence Day palan thoram district asigi headquarter mini secretariat complex da pangthokre thoram aduda district asigi deputy commissioner Anthem Subhas Singh IAS na jati asigi masu ahum gi feral atiada pahenke tungda Thawal district police ki SDPO Thawal Thingbaijam Kamaljeet Singh MPS na parade commander oina Lusingba March Pass Contingent Singi Salami Deputy Commissioner na okay. Thom aduga mari lenana miyam da piba waralra Deputy Commissioner na Thawal district asida district administration na jila asida paikhat liba tongan ba thaurangi matang da sandok na khangan ki thom rosilakpada March Pass ta makok mathang tarba contingent sing cultural troop sing amasung district asigi tongan ba Bibhagda thabak tawriba mathau masak khangba karmasari sing dasu mana mathum sing amadi appreciation certificate sing piduna ikai khumnake India gi laimai da ahanba ning tamlaba le India gi machu ahum gi filal yungkhiba mafam oiriba aine martyrs complex moirang kangla da India gi Independence Day gi thorum ga mari lenana ngarang India gi tricolor flag singkhatuna pahen khrei INA Local Advisory Committee ki convener Dr. Y. Modhu, INA War Museum ki curator Dr. Laisam Sadhana Amadi Atai Thomising Su Saruk Yaduna, Indiana Independent Pambagi Humudra ni Palak Suba Sahi Ningsing Palant Oina Tree Color Flag Singkatuna Pahanki Luinana National Anthem Saktuna Ikai Kundaki. Jirbam district chasu akanba security section thorang gi makhada Jirbam administration sinduna humudang ni palak suba Independence Day gi thoram ngarang Jirbam Higher Secondary School gi playground da thoram mapung phana pangthokre ngarang gi thoram aduda deputy commissioner Jirbam Krishna Kumar IS na chief guest oiduna jati gi isei saktuna Bharat ki machu ahum gi firal singkhatke SDPO T Inaubi Singh MPS na parade commander oiki mapu taret suba battalion CRPF Mass Pass Team 7th Tare Subab Battalion IRB Mass Pass Team Jirbam Police Mass Pass Team Amade Forest Mass Pass Team Contingent na Saruk Yaki Humudragan Palak Subalebak Independence Day Bishnupur District ki oinasu District Administration Bishnupur na sinduna
New Mini Secretariat Complex Bisnupur nganang pangthokre thoromda DC Bisnupur Lorimbam Bikram IS na Bharat ki jati gi masu ohum gi federal pahenduna harau tyamna pangthokhe thoromda CDO Bisnupur gi DSP Posangam Sanjoyna Parade Commander oiduna Manipur Police Home Guard VDF Van Party Asa Anganwadi yauna district asida leiba tongan ba lusingba singi Mairui Singh yauna contingent tara humdoi na maspa satuna piba salami salute DC Bisnupuna oktuna harau tem ba numit ama ohenki civil police IRB CRPF amadi district level officers singna saruk yadana pangthokpa thoromduda maspa sa saruk yakiba troop khudingda amadi district asigi tongan ba loising singda mathau toriba masagi mathau masak khangba khangatlaba conversary sani ga yankhai ga mapanda certificate of commendation piduna ikai khumnaki Kolkata ki RG Kar Medical College da postgraduate trainee oibi naha Dr. Nupi Amabu gang rep tawduna mihat thina hat khibagi sapchaba achumba while phangalu amadi healthcare singbu matik sana ngakpinaba akan balo ama thambiu haibagi demand ga loinana hayeng ayuk pung taruk tagi August ki 9 gi ayuk pung taruk phawwa pung kun mari gi ana laiyenggi thabak lepagi khongjang saksin gadori Hiram masiga mari lenana ngasi lampenda leba Indian Medical Association IMA Manipur State Branch ki office ta pangthokpa paw infom amada IMA Manipur State Branch ki secretary Dr. S Gautam Nahai tha asigi mapanda RG Kar Medical College da mathau tawribi Dr. Amabu gang rep chatuduna mioi bagi lisat ki wangbada tamthina hat ki badu healthcare da thabuk taw khunai da akan bamong da yaning tabaga loinana ngasi su India gi mafam sinma thungna thodok aduda zainaba sing logi matung ina sapchaba akan badandi phanglu haina khongjang kaya ama sangsili ba khongjang gi saruk ama oina tha sigi trauma gi numidang da hairiba medical college asigi doctor singna mihat asigi achumba oil phanglu healthcare gi thabak tawriba singbu akan ballo ama sembiduna ngak senbiu haina sangsili ngai serak ta antisocial elements singna doctor singda attack sathaba adugi laikhidraba pham singdagi pot chai sing amata thonmamgi mayokta Indian Medical Association na nationwide 24-hour strike chathanaba warep asi laukibani warep asigi matung ina hayeng ayuktagi horaga IMA Manipur State Branch amadi Association of Healthcare Providers of India ASPI Manipur Residence Dr. Singh Manipur ki Medical College Singh Mairoi Singh yauna Hospital Singh amadi Clinic Singh Thabak Leptuna wakat khong sasilagani adubu emergency oiba thabak thorum Singh di adumak makhata na sathagani phongdokpaga loinana athubada tamthiba mihat asigi achumba while phangalu amadi healthcare singbu ngakpi sendinaba center na akan balo sembio haina makhata ki haiba demand sing ase Tawraduna Indian Medical Association na Union Health Minister unaduna taksin kibasu laikhrabani hairi anti-social element means the protest oriba doctors to do against the violence of the masigi against the ruin the TV all over India for instance to siswa strikes and I hope that all the stakeholder of the association will support us. Thank you. India government ke Minister of Social Justice and Empowerment ki makhada Kha Manipur Yoga and Nature Cure Association kaksing sinduna thasigi haukiba tang tara dagi chatrakpa Nasha Mukta Bharat Abhiyan narang losin krei Vikshit Bharat ka mantra Bharat ho nase se Swatantra haiba team da sathrakki ba campaign asigi ngarang losinba numita rally satkhrei rally adu district social welfare officer kaksing Nikita Thangjam child welfare committee kaksing chairperson Naurem Kumari amadi Khamnipur Yoga and Nature Cure Association kaksing chief functionary Dr. Manglam Rajkumar na Kerek Segmai Beres Kenel Banaktagi Lamtharaga kaksing sumrang laikai masin manau sing lakta leiba Anand Singh Yoga and Nature Cure Research Hospital kaksing phawwa satke Wagwai lamkhai dagi sugnu lambi asi matam sang sembi dana leibi dagi lambi asi gi akoibida tariba praja singna lambi asi semjimina ba demand tawduna lakhiba do Manipur lengak na tabi dabdagi pung kuntharu taruki ban sathragani hairi
Lamkhai to Sungul Road State Highway Development and Demand Committee LSRDDC na Miam Galuna Lambi Semina Wakat Mifum Sataduna Laki Badu Legak Tabi Drabanina Lakiba Agaskitang Kun Lepa Punamiki Ayuk Pung Taruk Tagi Matang Tang Kungamatoi Imsekation Miki Nungan Pung Taruk Pawa Pung Kunta Taruki Ban Satragani Ban Manunga Education Fire Brigade Emergency Health Service Water Supply Ga Mari Lane Sing the Comtokani Wawai Lamkhai Dagi Sungul Road Asi Semi the Bagi Mayoktas Nasi Su Makatana Lamjao Madi Wawai Lamkhai da Lamdam Adongi Mera Paibi Singna Wakat Mipam Pamke Maduda Wawai Lamkhai Auto Association Su Saru Yake Makalakai Awalakai Mayalakai Haribam Pom Hum Setare Adubu Haribang Tati Pogi Manung Sida Sakana Sembi the Tabatarabadi Lambi Ese Akabakun Sasalakani Kaksing District ki Manung San Leiba Kaksing Kunogi area da State Bank of India ki branch sama hang na tharang toriba sida politics sang biganu miam ki khudong sang ta banking official sina khanba mafam da saba manai mioi na traga lup amatna ayat pa pibginu haina Kaksing Kuno Lamkhai da maira paibi sina wakat mi pam kre Kaksing Kuno maira paibi sina sinduna pam ki wakat mi pam da maira paibi amana phono ki bada Kaksing Kuno ki area da State Bank of India ki branch sama hang gani haina ta bada lamdam adom ki Praja Singh Yamna Harauna ki Adobu Bank ki official Singh Khanba Mapamna Lanai Ama Lanai Mioina Karana Khanmana Mapam Ama Oibadagi say and Bukaya Labadagi Bank Hasi Hankibagi Pion the Lady Basina Madam Oiduna Bank ki official Singh Khanba Pamda Miam Mamadi Lanai Mio Singna Ayat Pamata Pibigan Haina Fondoki Aikoigi ini Adu manga subada bank aikoi miyang gini aduga aroiba taruk subasina bank da politics to biganu aibasi sigi hariba koigi point manga si akoi ngasi gi mikam sina koigi apa ba motu ai ngasi media ki thongda ai haijagi Kaksing District ki Manung San Umatel Manaki Lengang Singh Lamkhai da Sakhang Dam Singh na Tata Truck ki driver amadi handyman Puraga Sel Mulhobagi Thogok Adu Umatel Mera Paibi gi Maikei dagi Akan Bomong Kandem Torpaga Loinana Thogok Adubu Kanana Satharam Bano Haiba Adu Atuwa Matamda Sengdok Piro Haina Kangalagli Hiramasiga Madi Lena Ngasi Umatel da Pangtok Pap Pami Singh Unaba Amada Mera Paibi gi Lusingbi M Ibesawina Pongdok Pada Tha Sigi Trahum Dogi Nongalam Daida Thokiba Kul asibu mixat tiningai oiba thodok adu laikai miam na yaning de thodok adu makhatana Umatel gi area da kanagumba amatana sathabiganu karigumba makhatana asigumba thodok asi satharakpa tarogadi mioi sing adu gi mathakta action lokhotpada maira paibi sing nasu sagotkani loidana thodok thokpa numit adu da awaba tarba driver amadi handyman sing aduna manak nakpa da lairiba maira sang singda sanglatuna khangalamba tarbadi Adugumba Mara Labor Mui Sing Adu Kudakta Parambayavani Adu driver of the handyman Sing Aduna Wayamata Hiram Dana Mediada Pondro Kibana Maram Werega Todok Adugi Matanga Mara Paibi Singna Karigumba Mata Kangu Davani Maramasina Karigumba Kanagumba driver handyman Natraga Mui Amana or Tapamatanda Manaknapa Mara Paibi Singda Bow Bibio Hike Dugumba Kudong Kiba Taba Amatokraba Matunduda Adugi Manaki Nakna Koi Maira Paibi Dum Matampuna Magda Megi Tarding a sea powder no Hangan and Laibani, but Pamaduda Sanga and when you smite out an Imai Belsa, Sachuma Taba Matoya Hyper Palm, Pibi Magadian and Wajaranga Davani, Aduga Equi Matampuna Magdana Kui Dugumba Awana Tarak Manata Karigumba problem, Malaka Matamda. Koi Matiang Pang, hide the Hybagi the Moikoina, Maira Paibi to Koi Togam Lazabani, Adubo no Malemi of Matida. Sanadraba Amuba Ain Apaspa Manipur dagi Loktoka Davani Haiba Kongjang that Tawai Katkraba Mahiroi Pebam Citizen Nat Tawai Katkibanumit Nixinguna Kunsuba Students Martyrdom Day 2024 Manipur Students Federation Sinduna Students Martyrdom Complex Bisnupur Amadi Kiamba Nixing Sanglen Bisnupura Ngasi Pangtokre Tharungi Saruk Amoina Atoba Pebam Citizen na Amubo Ain Lokto Manipur Miam Kalu Haiba Kongjang Sangsindura Tawai Katkiba Mapam Bisnupur Kaitelda Miamna Haikat Laikat Tamlava Matung Mahaki Nixing Kuvam Students Martyrdom Complex Da Amuk Miamna Haikat Laikat Tamki Matungda Miam Yoiba Mapung Thorum
Kiamba Nixing Sanglenda Pangtoki, Kiamba Nixing Sanglenda Pangtopa Thorumda Poire Lemirong President Solai Sem Bemsa Amukogi President Perism Nando Luang Kohorgi Chairman Pulindo Konsam Amawagi President Yungkaibam Kunjarani Amadi MSF ki President Hizam Roshana Atobe Mitunan Singwena Sarugyaki Manipur ki Tongan Mafam ki Adagi Lakwa Mairoi Amadi CSO Singh Thomi Singna Sarugyadana Pangtokiba Thorumda Sarugyakiba Singna Laikidra Atobagi Tawaina in the Signa Lab Leramland the Lerunaba minute Ani Domina Leptuna Ishoda Tomizaki Hizam Roshana Pono Kibada Yellow Me Purup Singbu Tokai Tahanduna Yellow Singbu Yosinaba Honariba Armed Forces Special Power Act 1958 Asida India Lengang Nakari Arunba Agenda Sanari Bage Haiba Kangde Manipurda Kundamidariba Purup Singi Marakta Hu Kamsinduda Manipurgi Miamgi Hingbagi Hak Matli Masi Lamdam Sida Kundamidariba Akoina Amatoina Punsinduna Tenamina Bachangi Akoina Akoigi Iramdam Amadi Izati Kandana Atopa Kanasu Laklaga Kanaba Hona Biroi Aduna Aikoi Punsil Laga Tampaki Saruk Karakatara Laktok Laga Atai Mapam Sing the Salariba Amuba Ain Apaspa Laktok Nava Hona Ministry Haiki Koigi Himinari Puru Kudimakta Nungsinadana Bagi Henak Nabagi Masam or Helobasea Koi Miam Puna Tengaminaban Sangi Do Arabada Tamzani Homdi Manipur Sea Akoi Himinari Puru Akoi Natana Can be never kana Sulai have a say a quay Kamina Kanda Iram the Manipur Kanaba Quay Puna I said for Wareb Amadi I said for Kongkang Koi Longina Bamsangi Masinatana Quay Manipur Iram them say a quay Kana Gumamatala Color have a say Punamana Kamina have say Hajar Human Torso Iduna Miam with the Mota Tawana Ponta Pikiba Atoba Pebam Citizens Nangi Laiki Kunsuwa Thoramasi, Ziribam District, Tasu, Manipuri Students Federation District Committee, Ziribam MSF, All Ziribam United Clubs Association, Azuka, All Ziribam Mayapaibi, AGMP, Amadi, All Manipur Women's Voluntary Association, Ziribam Branchna, Sinduna, Ziribam Bauporada Leba, MSF, Officer Pangtokre, Thoramaduda, Mahiroi Mayapaibi Lop Singh, Amadi, Miamna, Atuiba, Pebam Citizen Mangangi Potoda Laisu Katuna Ikai Kumnabu Utke Nasigi Thorom Asigi Matang Mari Lainana Manipur Students Federation District Committee Ziribam MSF ki President Sinam Iringambana Simhana Pono Kibada Nasi Ziribam the Ladiba Lup Singh Punsilaga Atoba Pebam Citizen Mangangi Mapamda Ikai Kumnabu Utpa Oina Thoromasi Pangtok Sevani Atoba Asina Manipur Miam Gidamakta Masana Human Torch Oiduna Tawaina Ponta Oiduna Manipur Miam na Pamnadraba Afaspa Lauto Haiduna Masana Masabu Katoktuna Laikidaba Adugidamak MSF na Sautoksai Amadi Mahaku Ikai Kunai Haiki Tawalisiki Taudam Maning Lekai the Leva Taudam Kanbalup TKL Sapong Kibagi Marirak Suba Mapokumon Palam Thoram Nasi Irong Lema Community Hall Taudamda Pangtoktuna Sahi Yamlaba Hal Singda Kudol Posting Piduna Ikai Kumna Wotkre Mapo Kumon Thoram Aduda Kabo Kendragi MLA Surjikumar Oinam Okram Lashang Them Zila Parishad ki member MD Islamuddin Amade Manipur Pradesh Youth Congress Committee ki Working President Lashang Them Santana Matang Sina Atobe Mitunglen Thoram Mapu Amade Akanaba Mitunglen Sing Oina Saruk Yaki Thoramgi Nungi Oba Warul Peduna TKL ki Thomi Laishram Bimolna Taudam Kanbalup Asi Karigidamak Karam the Likat Kibano Lup Asina Leka Asida Packet Kiba Amadi Tungda Pahet Kadaba Miam Tabak Thoram Kaya Miamda Sandongna Tamki TKL Gi Mapokumon Thoram Aduga Mari Lainana Taudam Kulgi Oina Kwaidagi Ahal Oiraba Oirabi Mui Marfu Kangatuna Nasigi Mitunglen Singna Solamadi Kudol Borsing Tamduna Ikai Kumnaba Utki Semester N Bilena Humdag Nipalak Suba Independence Day Thorunga Mari Lainana Local MLA Singi Kutangda Relief Camp Laiba Inmet Singda Nasara Amam Samina Nava Pono Kibagi Matung Ina Nongada Sida Hangba Relief Camp Ki Inmet Singa Sara Sindam Minakre Lamlai Kendragi MLA case Ibon Sayano Pangto Kiba Thorum Aduga Mari Lainana Semester Bu Inmet Singi Makedagi Tagapa Pongdo K Loinana Manipur Lengang na Kuki Singna Yum Mai Thaduna Talakraba
खुंजासिंग मयुम मयुमदा संगबा यानब सिनबियो हाइब वाफम थमलकपगा लोइनना थमनापोक्पी सिंगदा IRB थमनब थौरांग तौरपसी तराम ओकपगा लोइनना अथुबदा थबकदा ओंथोकपिनबा अपील तौरकली थौबाल अथोकपमदगी खांगेंबम रोमिलादा लांगोल ऑल एज होमना लाइगी मच्चा हाइबा मिंथोल पिरकपगिदमकता थगतपा अमदी नुंगाइबा फोंदोरकली ngasi Manipur Press Cup ki thangjing hola pangthokpa paumi singa unabagi mifam amada khangembam romila na hai langol is home sengmat sagatpada mahaki thagi toruptagi tungsin jaduna mahaki apokpa amadi apokpigi mingda lupa lak manga mateng pangki masigi damakta home madugi chairman oinam mangi na laigi macha haiba mingthol pibirakpagi damakta haraw amadi thagatpa phondoksari mahang makha traduna hai angang origedagi hauna laita laira amadi ahan laman singda angamba mating pangba ngamba da khanduna laki home asida laiba imung manungna kyar lobidraba ahan sing asida tha khudingi oinasu lupa lising amam pijakigani masi mahaki punsigi oina mai pakpa ama oina laujai hainasu phongdoki pawim phamadu da saruk yakiba langol all age home gi chairman oina maginasu romila gi kathokpagi wakhalol amadi masagi organ phawba kathoklaba ahal singidamukta mateng pangbagi thong adubu thagat phongdoki loinana matung tarakpada su mayamgi mateng pangba ngamba oisno haina yaipa mangol su piki lamdam masida me humdagi horakkiba irang asina chaitheng nanglaba Imphal East district ki manung sanna leiba sanung khulgi khunjasingna wanaraba matamda hidak langthak sana thaknaba pol mateng pangkhibagi damakta sanungi khunjasingna Giana helping group porompat pu thagatpa phongdokpagi achamba thorom ama pangthokhrei loinana thokliba irang asina maram oiraga sanungi khunjasingna thabak sufam nompham leitana hingnabagi lanphamda khunjasing punsinduna economy survive tawagi awa nungaigi matangdasu Giana helping group ki founder Huidrom John Singhana John Singha ga punna phaminaduna khanane ki hairi miyam punna hingnaba Giana help group na makhata nasu angam mateng pangkhigani hairi sanung village development committee ki general secretary ningthaujam tangba maitaina Giana helping group na khunjasing na waraba matamda khullasida toina lakpiduna polam kya mateng pangbirakpa loinana awa nungai toina hambibada harawba amadi nungai phongdokli makatana khunjasing na chujak thajaduna puthokliba asida damdam asigi miyamnasu mateng pangbiu haiki ngasi nongalandai pung 3:40 tarakpa matamda khanghudan horpa maina yumba matumna chakre thorok asi Imphal East ki manung sanna leiba okram suthek ki kitana panungda leiba en Nixon gi yumda thokibne hairi mai adu karidagi karam na horkibno haiba sabsaba khangba ngamdrabasu short circuit ta oiba yai haina thajnari amadi lanthum kyamuk mai chakpa du yaukhrabagi haiba sabsana khangba ngamdri thodok thopagi pautabdagi lekai miyam 80 unit 28 ki thomi sing amadi fair tender laktuna hena amata thokadawagi kanba ngamhore hairi lamphenda leba NIT Manipur da thokliba sarang na sing asina maram oiraga hanadagi hauna kathokpa amaga loinana thabak tawduna laklaba contractual waja sing humiliate tawre amadi mahiroi singi career ada sokle maramasina waja amadi mahiroi singi khalaga registrar director amadi governor yauna mari leinaba authority khuding magna NIT Manipur da thokliba sei naba asi atubada losinbiu maduna trabadi makhal makha kayagi khonging seksilak lagani haina Socialist Students Union Manipur sumgi president S yame maitain phongdokrai ngasi NIT Manipur da contract basis da thabak tawriba oja singna hauriba ihowasigi matangda yeksinba chatlubada NIT director amadi registrar ga unarubagi paudam perduna NIT get mamangda pangthokpa paumisinga unaba amada mahang hai state asigi amata ngairaba NIT asida contractor thabak tawduna mairoi kaya sembada asobu thodang loriba oja singna tha asigi trahom doida karigumba
khongjang khara sangshin gani haibagi press statement amat thokhiba adu kariguma maram khara leramgani khanbadagi asumaran khangdoknaba lakpani institute asigi registrar amadi director unaduna institute asida thokliba se naba kaya asi athubada loisinaba taksin khre education institute amada asigumba se naba kaya thokpa haibasi mairoi khunai karisu khandaba amadi hanadagi hona thabak tawraklaba oja singbu nehatpibani haina lawi asigumba thawam kaya asina mairoi singi career da chaun akaiba laknanaba honora haibagi singnaba poklei haribe issue asi athubada loisinabagi loisinbagi mahutta makhatana sathanaba honaklabadi mairoi singi khallaga khongjang sangsilakloi haingai leite hana leramba BOD sing amadi director registrarna satharamba thabak sing makhatana adumak sathabiu education sector da ahongba lakpham thoi haiduna su khudakta hongdojin taw haibasi yaningde oja singna class boycott tawraga mangdoriba asi mairoi sing khaktani haina khallaga amadi contractual oja singna lawriba thodang singi khallaga mari leinaba authority na athubada charangnaba si lusinbio haike ngasi hayeng class boycott tawraga mangzagadoribasi mahiroi khunai singni mahiroi singi damak khanpham thoi oja singi damak tasu khanpham thoi oja singsu mafam sidai sida matam kuina sangna mahiroi afaba mayam puthoklaga leikhrabani makhoi gi thodang su khangbi pham thoi amadi khanafam su thoi haibagi akhoi gi pamjabaduni khoina thamjarambasi tongan tonba makhalgi ucheksing mapalamdagi senduna lilong khunudagi MD Irshadna yumda yokpa singi marakta local lamkhunu taruk yaramdagi WBCC Manipura sinaraktuna ngasi sep oigedaba mafam yenglaga Central Forest Circle gi Conservator of Forest RK Amarjitna puwariga sagonariba kangla manungda thadokre WBCC Manipura lamagi matung ina MD Irshadna yoglam liba usek sing adu local lamkhunu asi nataba local gi nataba mapandagi pusilakpa tongan ba tenawa sing yauna usek makhal khardi lehoba thengnaram khi adumapu local nataba sing adudi Wildlife Protection Act 1972 gi schedule 4 gi list asu yaudabana yoklaga thambada akaiba leitaba maramna adumak thanamle adumapu lehoriba usek makhal sing adu WBCC gi observation makhada thamlam ki maram aduna usek sing adu ningthina phajana thamlam drabadi makhatana cruel against animals act ki makhada charge tawgani ngasigi usek thadokpa aduda thawal gi range officer Dinesh Chandra Salam Maya Kathel bid office ki officer Samananda Lorembam WBCC Manipur gi President Ravi Takhelambam amasung thawal gi wildlife warden W Ramchandra amadi WBCC gi members singsu saruk yakhe Ministry of Corporate Affairs Government of India sakhang lawa Well Red Foundation West Bengal na lamdam sigi sakhang lamdam sigi naha oibi film producer script writer director artist amadi humanitarian Hazari Mem Rosie B Rosie da tongan ba lemjinga orba award sing piduna ikai kumna bolak lei Hazari Mem Rosie na miam gi yaifana ba honori ba kaya bu sakhang biduna Mahatma Gandhi Iconic Fish Award 2025 mahakna Manipur film amasung sumang kumhai drama ibagi lamda naha ama oina lawriba thodang kaya bu sakhang laduna Swami Vivekananda Philosopher Award 2024 amadi Mother Teresa Social Reformer Award 2024 Theater Sumang Lila film the artist amadi director ama oina lawriba thodang kayabu sakhangduna Netaji Subhash Chandra Nationalist Award 2024 amadi magna miyabagi mamal yamna punsi kayabu kananabagi wakhalonda blood donor ama oina kathokliba kayabu sakhangduna Sardar Vallabhbhai Patel Unity Award 2024 produktuna ikai khumnaba utpirakibani Jammu and Kashmir Assembly Mikal Tangkak Ahumda Pangthok Ladi Haina Election Commission of India ECI ngasi lauthokre September 9 da ahanba tangkak anisuba tangkak na September 15 amadi ahumsuba amadi aroiba tangkak na October amada vote thada ganagani vote masing na October 3 da thigani hairi ECI na Mikal gi matam lauthok tringai da Jammu and Kashmir da security gi akan section thorang lokhot hanki
Lok Sabha Mikhalda BJP na sit ani National Conference na sit ani aduga atei atopana sit ama mai pakhibani Chief Election Commissioner Rajiv Kumar haikibda Jammu and Kashmir gi apunba elector lakh marfu tret ka dasming mapandi Assembly constituency marfudrani ahan boy na bot thadgadaba voter masing lakh humga dasmik humdra mathoini hairi officer Chamaga Marhudraga Nipan transfer to create IPS officer Nitin Pravatsu Jammu and Kashmir gi security DGP oina hakrawi matungda reserval to create Mark September kuntra thabutagi potharagdaba RR Soengi Mahuta force da sip oigadoribani World Health Organization WHO na global health emergency laukthokhrabagi matungda Asia gi lebak singna monkeypox mpox ki laina gi high alert lehenkhre yamna lawluganba laina asigi damukta checkup ki khongthang lawkhalagani haina China na laukthokre mpox laina ase close contact tawda yamna thuna lawluganba laina ni layongdi laiho kok sikpa muscle sikpa naba amadi achauba apombagumba unsada oirakpani Chinese customs officials singna ngasi laukthokibada Miribak tagi thumlabar singbu laina asigi virus laibra haibagi screening tawgani thatruk chathagadaba thabak asida aircraft sing vessel sing amadi mpox na affected oiba mafam singdagi porakpa container sing amadi pot chei punamak screening tawgani hairi hauzik aroibada marbai pau amuna pijari Security ki akan section thorang sing imarakta India ki humudra ni palak suba ningkha tamagi nomit Manipur ki district singda ngarang pangthok na kre Hayeng ayuk tagi Pung kunmari ki ana layeng bagi Thabak Lepkagi khongjang Lepkagadouri Kun suba Students Martyrdom Day 2024 thoram pangthok kre Loinana, Jammu and Kashmir gi Assembly Mikal Tangkak Ahum Thona Pangthok Nawa Election Commission of India na Lautokre. Nasi go inadi image paudam sadok sa matang sa lojere miyambu amukhana khurumjeri.